Akaswan Imphal, Wahengbam Washington na pau pajari, ahan bada maroi ba pau. Nong thomban biren singal lusing ba raija sarkar ngasi nauna mantri taruk hapsin do na choktok han kre. Ngasi wasaklo khiba singi manungda mioi mangadi ahan ba oina mantri oibani. Manipur da hokiba pungkun marida COVID ke anobo case manga thingna ki positive oiba mioi amata si khibagi pau leite. Malem gati mafam singaloina na Manipur da so hayang Easter Sunday gi thoram pangthokani. Kendra gi Hakshal Mantri Dr. Mansukh Manviana ngachi video conferencing ki kuthangda Health and Wellness Center lak amada e-sanjivani tele consultation ki khudong chaba phangan kre amasung laiba ka sida hujik phawbada COVID ki vaccine dose koti cham marphutaruk lak 39 hena kap kre Manipur gi nongthomban biren singal lusing ba sarkar da ngasi nauna mantri taruk hapsen dona chokthok han kre Imphal gi Raj Bhavan na pangthok paching lem laba thoram amada Rajyapal La Ganesan na anauba mantri sing adabu thabak pai ba masung aron bangak pagi wasak lauki ngasi nauna mantri oina wasak laurabam mioi sing adudi Tengnopal Bidhan Sabha Kendra dagi Letpau Haukif Konthokjam Kendra dagi Dr. Sapam Ranjan Singh Khurai dagi Leksang Them Susil Draw Maiti Sekmai Bidhan Sabha Kendra dagi Haikham Dingko Singh Nambol dagi Thongnaujam Basanta amasung Singai dagi Khasim Basumni ngasi wasak lauriba mantri sing asigi manungda Letpau Haukip natana taidi ahan ba oina mantri phampai bani I, Letpau Haukip, do swear in the name of God that I will bear true faith and allegiance to the Constitution of India as by law established, that I will uphold the sovereignty and integrity of India, that I will faithfully and conscientiously discharge my duty as a Minister of the State of Manipur, and I will do right to all manners of people in accordance with the Constitution and the law, without fear or favor, affection or ill will. I, Dr. Sapam Ranjan Singh, do swear in the name of God that I will not directly or indirectly communicate or reveal to any person or persons any matter which shall be brought under my consideration or shall become known to me as a minister. I, Leksang Them Susindro Meitei Yaima, do swear in the name of God that I will not directly or indirectly communicate or reveal to any person or person any matter which shall be brought under my consideration. I, Haikham Dingko Singh, do swear in the name of God that I will not directly or indirectly communicate or reveal to any person or persons any matter which shall be brought under my consideration or shall become known to me as a minister. I, Thongnaujam Basanta Singh, do swear in the name of God that I will not directly or indirectly communicate or reveal to any person or persons any matter which shall be brought under my consideration. I, Kushim Wasum, do swear in the name of God that I will not directly or indirectly communicate or reveal to any person or any persons any matter which shall be brought under my consideration or shall become known to me as a minister for the state of Manipur. Ningsing bayai mamang thada Mukhyamantri N Biren alusingba BJP sarkar asi wasak laukhibani maduda Mukhyamantri N Biren Singh yauna mantri taruk wasak laukhi hana wasak laukraba mantri singh adudi Thongju Bidhan Sabha Kendra dagi Thongam Bishajit Singjamai dagi Yumnam Khemchan Bishnupur dagi Govindas Konthokjam Kangpokpi dagi Nemsak Ibgen amasung Tamai Bidhan Sabha Kendra dagi Awangbo Nyumaini ngasi nauna wasak lauiba mantri sing asiga loinana hojik Sri Biren lusingba sarkar asida mahak yauna punna mantri tarani thoi leire hana wasak laukhiba mantri singi portfolio su laukthokhrabani Mantri Singh wasak lauraba tungda paumi singda wangang bada Mukhyamantri Nongthombam Biren Singh na hai anauba Mantri Singh asigi portfolio nongmanini gi manungda laukhoklagani nauna mantri oina wasak laubada nungaiba phongdokladuna Sri Letpau Haukip na hai Rajya Sarkar na lauktokhiba chingtam mari hena phagal hannaba honaba amadi praja singda sustainable resources phanganaba honabada akanba miteng changani
Singa tamgi mari phagarhanba amade koigi singi anamba labdamda coffee gumba thaw masi how to control sigi mahutta kari than sigi sustainable resources raja singa kamai pi sigi ye livelihood human resource ki matang da kanna koi sarkar si mai changsan mani da kanna su hodna si mayam ne su sahयोग video sarkar sina raja ge apaba thabak tawba mayam su support to ni Mantri oina wasak lor batungda haikam dingona paumi singda hai matam sangna mantri phangdaduna laklaba Manipur gi amatangai raba schedule caste ki kendra oiriba sekmai kendra gi mihut oiriba mangonda handak mantri pirakpa sida nungai ba poi mantri ama oina miyam gi damak kathokpa ga loinana angamba thogdang logani mahakna hai si film si ogno mohana da lebe semai ki ne si para na timangna so thogdang lobi hai bi semai man hajani adu manga I do not want to do the minister, but I couldn't have a license. So my Canada, Minister Panta was a sea of kind of pump on the man, the board, the man, the Guinea. I don't know. Hill Areas Committee Manipurgi Nauna Chairman Oiraba Dinganglung Gangmaina ngasi none district headquarters satuna jila adu da paikhalliba chakot thorangi thabak sing yangshin khre khongchet aduda jila adu gi makok thongbo official kaya su loina ki makhoina longmai part 4 da sari banupi kaithel none PHC longmai part 1 da sari ba anauba DC office na singba yengki pangmising da wangang bada Sri Gangmaina hai none jila bu Manipur gi khwaidi gi chawkhatpa madi model oiba jila ama oina sengbat na ba honagani Maduda district level officers sing CSO amadi village authority ki lusing basing nasu pibe yaba mateng pinaba mahangna haiki Bharat Sarkar gi haksel amasung gai phayumbal mantraloi gi Ayushman Bharat ki makhada TB Mukt Bharat campaign mai pakna paikhatpa gi damak awang nongpok lamdam gi oina base state tarpada Mukhyamantri Nongthomban Biren singna nungai ba phongdokre social media da thakat pawarol da Sri Biren na hai masi taseng na chawthok chaningai oiraba mikupni Campaign rasi World TV Day gamari lainana lisingani kunithoi gi Mars kunmari da hawdok khibani aduga thasi gi tara mari da loisin khibani Shri Singha Kham Samjai Singbu Manipur People's Party MPP ki interim president oina khankre Imphal ngasi thokiba Mikhal gi returning officer gi cherol amana wafam asi phongdok khibani Azadi ka Amrit Mahotsav thauramga mari lainana Akashbani Imphal na Nomaijing numit kuningi Ningtam Lanjanga Mari Lainana Akanaba Thoram Sing Lepton the Sandokli. Hayang Nomaijing Numidki, Ayuk Pung Taruk Minute Nifuda, Akasbani Falgi Ipa, Kampuna Putopa, Kanaba Thoram, Manipurgi Atauba, Pukramba, Tanko Gimatanga, Tahan Jagani. Thoramasi Kanglam Sung Sangai Channel Animakataba Pambigani, YouTube channel, AIR Imphal the Su, Thoramasi Taba Pambigani. Tabi Bapawasi, Akasbani Imphal the Guinea. Manipura Hoki Bapung Kunmarida, COVID Kanoba case. Manga thengaki positive oiba miyoi amata chikibagi pau leite ngasi covid ka na ba miyoi ahum na ba phakhibaga loinana laina asidagi na ba pharakpagi chang sada marpudrani pan dasmik mari anida leiri hojik manipurda covid ki active case yangkai ma thoi leiri malem gi atai mafam singa loinana manipur so hayeng Easter Sunday thoram pangthokani Prabhu Jesu Christabu cross pang tingduna hat labatungda Easter Sunday numit asida mahak amuk hingal lakhibani Sir Singda Laishol Thoram Sing Pangtokpana numit asigi mapung oibe saktam oigani numit asigi mari lainana Rajapal Laganesan Mukhyamantri Nongthomban Biren Singamade atai lusingba kayana miyam maruaina Christian Singda yaipa paujel piri maki paujel Rajapal na hai Prabhu Jesu Christana Easter Sunday da amuk hingal lakpasina Aphabana Patabu Joy Tawi Haibedu Udli. Saying Laba Toramasida, Ekoi Kuding Magna, Santi, Nungsi Chanaba, Masin Manau, Oibagi, Prabhu Jisuna Tambiramba Wakalanu, Adu, in Bagaloinana, Apaba Malem Ama Ohelasi Haidi. Maki Paujela Mukhyamantri na hai, Numidasina, Prabhu Jisu Christana, Mioibazati Gidamag, Katok Kibasingadu, Nauhona Naningsing Han Bagaloinana, Patababu Aphabana, Mighty Bapi Haibedu Udli. Maki Paujelda Kendragi Mapal Thoramamadi Shiksha Raja Mantri Dr. Rajkumar Ranjan Singh Hai Easter Sunday na lakpada Raja Sigi Miyamna Shanti Oina Nungsi Chanana Punna Hingminanaba Ishorgi Mapamda Tony Jerasi. Numidasiga Mari Lainana Piba Paujelda Textiles Commerce Samasung Industry Mantri Nemsa Kipgena Hai
Jesu Christana amu hingalakpasina aikhoi miyoi ba jati gi afaba thabak taunabagi wakalol adu hena chechil hali Easter Sunday na lakpada aikhoina anauba asa nungai yaifaba amattoibagi wakalol su hena chechil halachi hairi Nepal gi tongan ba mafam kayada thasigi tara humdoidagi hauna pangthokkiba South Asian Regional Countries Cultural Summit ta saruk yariba Manipur gi Social amadi Cultural Activist Rakesh Nauremda lemjaningai oiraba South Asian Regional Countries Brilliance Award lisingani kunithoi pidun ekai khumnakre manadu Nationalist People's Party NPP Kathmandu gi President Indra Bahadur Thapana Rakesh Nauremda khuchinaki lemjaningai oiraba mana adu Manipuri culture bu yokhatnaba amadi miyamgi yaiphanaba thabak tawbagidamak Rakesh Nauremda pibani BJP ki nipuni thoishuba Foundation Day palan gi saruk ama oina BJP Imphal West District na sinduna ngasi Nauria pakhang lakpa kendra gi manung channa leiba Nambul Turel gi torban paringda Swachh Bharat Abhiyan chathakre thoramduda mahut amadi Shiksha Mantri Wahengbam Chanchu saruk yakhi Modern technology da nano science ki oirakliba phibam gi matang da nongmagi oiba National Conference ama ngasi Imphal gi akam patta leiba Ideal Girls College pangthokre college asigi physics department sinba thoramadu da akhang nahi kayana none technology ga mari leinaba tongan ba hiramda wangangki Sainada medical tamliba Manipur gi mahiroi singna thengnariba samasya singi matangda khanani nebagi miphamama ngasi Maharaj Buddhachandra College pangthokre hogjingmaki oina Sainada mireiba ki chhatra sing changba yadribana Manipur gi mahiroi singasi gi career mangdanaba mari leinaba singnam ijeng changbinabasu miphamadu da khanaki Raija sigi lomi singna khudong chadaba kaya mayok naribadu koknaba Raija Sarkar na lomi singdagi phauwan sinbinaba CPI Manipur State Council na hairi Imphal da thokpa dolgi cherol amada sengbat sagatpagi thabak chathabada labuk sing yariba makai sokhan bida nabasu hairi Akashbani Imphal dagi pau tabiri Ayushman Bharat Health and Wellness Center Singlingkhat Khibagi Mari Shubha Kumon Thauramga Mari Leinana Kendragi Hakshal Mantri Dr. Mansukh Manviana ngasi video conferencing ki khutangda center lak amada e sanjivani tele consultation ki khutong chaba phangan khre Thauramdu wangang bada Dr. Manviana hai lakliba numit khara ni sida Health and Wellness Center na Hakshel gilamda chawna awanba poraklagani mangna hai leibak asida hujik phawbada Health and Wellness Center lak amalising tarataret ki mathaga thabak tawri mantri na hai hujikti sadaran miyana leibak asigi aphawba doctor singdagi e sanjivani tele consultation facility ki matengna makhoi pautak lawba yaragani Pradhan Mantri Narendra Modi na Hanuman Jayanti ki thauramga mari leinana ngasi ayuk video conferencing ki khutangda Gujarat ki Morbi da phut chamanipan wangba Hanuman Thakur gi murti maikum hangdokre Hanuman Jayanti ga mari leinana bhakta singda nungaiba phongdokladuna Pradhan Mantri na hai Morbi da Hanuman ji gi murti ama khinba ngamkibasi malem gi mafam khudimangta leiriba bhakta singi oina nungairaba pau amani Laibak asida hujik phawbada COVID ki vaccine dose koti sama marfutaruk lakh kuntranipal hena kapkhre Hakshel Mantraloy na hai ngarang khaktada vaccine dose lakh taruk lising marfumapal hena kapkhi haukiba pung kunmari da laibak asida COVID ki anauba case samapal humudra manga thengna khibagaloina na hujik laibak asida COVID ki active case lising taramathoi chahum humfutaruk leiri Pung kunmari da COVID ki anaba chatret marfudatruk hena naba phakibagaloina na laina asidagi naba pharakpagi chang chada marfudanipal dasmik taret taruk ta leiri Humbudra manga suba National Football Championship for Santos Trophy gi Kerala gi Kotapati Stadium da ngasi ayuk sanakiba ahubagi match da West Bengal na Punjab Panjal amasinoda maithiba pikre Aroibada maroiba pau amukhana Nongthomban Biren Singha Lusingba Raija Sarkar ngasi nauna mantri taruk hapchinduna chawthok khankhre ngasi wasak lokhiba singi manungda mioi mangadi ahanba oina mantri oibani Manipur haukiba pung kunmari da COVID ki anauba case manga thengnaki positive oiba mioi amata sikhibagi pau leite Malem ge tai mafam singaloina na Manipur da so hayang Easter Sunday gi thoram pangthokani
केंद्र की हक्सल मंत्री डॉक्टर मनसुख मांडवियाना ngasi वीडियो कॉन्फ्रेंसिंग की खुथांगदा हेल्थ एंड वेलनेस सेंटर लाख अमदा ई संजीवनी टेली कंसल्टेशन की खुदोंचाबा फंगनख्रे अमसुंग लैबाक असिदा हुजिक फावबदा कोविड की वैक्सीन डोज कोटी 135 लाख 59 हेन कापख्रे पाउ लोइजरे।